Bomb Kaptharakpagi Matangda Special Investigation Team Amada Kupna Thijinhangadabani HAINA COCOMI ge MAIKEIDAGI PHONGDORAKLI Haukiba Numita Vishnupur District ki Mafam Kharada IDP Singna Masagi Yumda Hanjinba Hauraba Matamda Nongmei Amadi Bomb na Chingba Kaptharakhiba dugi Matangda COCOMI ge Media and Publicity Subcommittee ki Convener Laikhuram Jayantana Khudyek piduna Thadorokpa Cherol Amada Makhata na hai Kugi Khulai Paiba Singna Micham Miyamda Nongmei Amadi Bomb Kapsellakibadu India ge Constitution Apiba Fundamental Rights Sauna Singnabani Churchanpur District ki Mafam Singda Khulai Paiba Singna phone operate Toduna Leiba Asida Lengakna Kanba Mityeng Sangfam Thoi IDP Singna Masagi Yumda Hanjinbada Kudong Tiningai Oiba Mafam Singda Matik Chaba Security Pigadabani Lunina Micham Miyamda Aki Akhang Nanghankibagi Matangda Kupna Thijinhangadabani HAINA PHONGDORAKLI